ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯁꯔꯀꯥꯔꯅ ꯑꯐꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯕ ꯍꯥꯏ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯡ ꯅꯥꯏꯅ ꯄꯤꯕꯤꯕ ꯅꯠꯇꯦ ꯑꯁꯨꯃꯟ ꯍꯦꯟꯒꯠꯄꯤꯕ ꯅꯠꯇꯦ ꯇꯣꯂꯣꯞꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯎꯖꯔꯒ ꯍꯤꯡꯉꯤꯅꯦꯕ ꯑꯗꯨꯅ Imphal Municipal Corporation IMC ꯒꯤ Safai Karmachari Karamba Fibamda Leiribage Thabak Tauringai Manungda Makhoi asi safety oiribra Aruba Ananda Thidana Miyamgidamak Thabak Tauriba IMC gi Safai Karmachari da piriba Khuchumal Matamga Chanaribra Hanadagi Hauna Tabiraktraba Wahang Kayani Makhoina Hangduna Lakliba Mari Lainaba Singna Tabidraba Wahang Kaya IMC gi Safai Karmachari na Ngasisu Hangduna Lehauri Program asipu tabiriba khwai pumnamaku yumna mangang nimichanuna taramna okjari ngasigi thoram asida lingbiraklibi Imphal Municipal Corporation gi contract employees singi apunba union gi Safai Karmachari Sangha Manipur gi mihut singa unanabagi tangsa adu lawjage agi nakanda phangiribi ichema gi ming laifam amadi union asida kari oina thopubi bano habada umtam tapinga ahan mamakta dai viewers singu kungna khoramjari IMC gi staff oina ko contact staff oina Safai Karmachari Sangha Manipur gi president oina thokku jabani union gi ai union asigi joint secretary oijabani aduga laifamna uripo chum laikai mingna isagi yurembam chandani kaujai union sida joint secretary oina laijabani laifamna kasamba jela layaktagi mingna sanaba min thoitose sida ai thokku jariba secretary oina thokku agi laifamna kasamba oina kai agi mingna kasamba Ahanda wahang sidi aikoina ichema yurembam sandarani da laksage joint secretary oina pubiribida union asigi matangda problem kitang thamkara ai hojik isaje Safai Karmachari Sangha Manipur gi joint secretary oina matam sangna pujarakpasida ningamdaba nungaitaba haragadi atuki matik yami koi haibada phongtokpa haihobadana hena wathoragani tawbatabu akoi hojik thengnaba hena nungaitaba haragadi koina tawjariba thabaksida matam chana tolop pithokpidaba matamga chana daba tolop pibiba ade koi narakelapada koi security leitaba adugi mathakta akoina tawjariba thabakse karino khangjadaba isada yamna hena sarkarna afaba miyeng yengbidaba haidi tonganba agenda ama leibrana question je khoida chama hanganba haitare ko sumaina tawdana khoije leirakpani aduga ngasi so dum hangi masigi question myam je hanjan hangi sarkar da so hanjan hangdana so dum lai hojik so hangjari aduna yaragadi akhoi gi Khollao se tabiragadi amuktang akhoi bu nungsibidana natraga khoina tawjariba thabak se khangbira akhoi di kathokpa ngakta suneba khoina lai je khoi samna haragadi khoi tolop chang naina pibiba nate asuman hengkapiba nate khoina sujariba thabak se khangbiraga minungsiga loinana akhoi ji yumde icha shu yoktana yum ama pujari banina ko sigi akhoi gi tolop si akhoi ujaraga hingine ba aduna sigumba mayam si tawbiraga akhoi gi punsi je anoba punsi amada mayol amada anoba sarkar amaga lakpaga loinana puhani haiba wakhalon je si khara ka thamja yenda badi mayamni hoi tolop si chang na pibidabana hoi thabak satba matamda tolop pibidabanina mara hek laitabagumba yam awaba sim yam thengnare aduga thabak se taw matamda hoi kaigumba lambi lamgangda accident gumba gari na thumam yaw kanda su hoi isagi tatai oina tawjaba si yam pende no jade sarkar nang tang yengjenbi hoi gi ji hoi gi tolop se mayam ni sim chan phangma matamda ko ni tan sim tere ka chakka ko phang hoi gi ESIC hoi ngaro tamde ESIC yaw siju ka to bite ri mathakta EPF ki siju ka amaga kakti siju ka ani hoi sarkar yam sumagi aw apa myam je si haijin aroiba wahang sidi akogi union asigi president oina thopubiribi ichema thokchom sanatombi Safai Karmachari gi tangsida Safai Karmachari haisi maming je tabada akoi municipality da hanadagi hongna target tawra lei target tawra isi karino haibada akoi union che all India gi makhada akoi Manipur government ahamane akoi IMC da chapong aise ada union se ma thauje yamna akoi kan gi ba yam ling ba haigadra akoi na di kaimda khangjaba natabada union sima chemaga union sina akoi staff sing sida strength oina bagi damakta chengi baneba chengi basida office ki miyeng dadi masai gi Safai Karmachari Sangha Manipur na akoi Safai na tholaga lakpa sida office ki miyeng da kai lake da hairiba office ki hana gi regular union ama lairame sigi makhada laigadamni na
ꯑꯌꯥꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯑꯥꯔꯒꯨꯃꯦꯟꯁꯦ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯏ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯜꯁꯤꯒ ꯗꯤꯄꯨꯇꯤ ꯂꯦꯕꯔ ꯀꯃꯤꯁꯅꯔꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯗꯥꯏꯔꯦꯛꯇꯔ ꯑꯣꯔ ꯀꯃꯤꯁꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯏꯕ ꯗꯤꯃꯥꯟꯁꯦ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯒ ꯃꯇꯦꯛꯇꯤ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯁꯤꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯝꯇ ꯐꯪꯗꯦ ꯄꯥꯟꯗꯝꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯟꯗꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯕ ꯇꯨꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯈꯟꯅꯔꯒ ꯅꯩꯅꯔꯒ ꯀꯣꯛꯁꯦ ꯊꯥꯗꯔꯒ ꯑꯣꯐꯤꯁꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯥꯏꯕꯤꯔꯤꯁꯦ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦꯕ ꯇꯨꯝꯕꯗ ꯃꯔꯝꯗꯤ ꯆꯪꯉꯤꯕ ꯈꯣꯡꯖꯪꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯨꯅꯤꯌꯟꯁꯦ ꯊꯨꯒꯥꯏꯕꯩ ꯄꯣꯠꯇ ꯑꯣꯐꯤꯁꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩ ꯃꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯅꯕ ꯁꯤꯡꯆꯦꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯔꯒ ꯂꯩ ꯃꯔꯝꯗꯤ ꯌꯨꯅꯤꯌꯟꯁꯤꯅ ꯄꯋꯥꯔꯗꯣ ꯀꯟꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯣꯐꯤꯁꯀꯤ ꯑꯀꯥꯏꯕ ꯑꯃꯇ ꯑꯩꯈꯣꯏ ꯊꯕꯛ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯃꯥꯏ ꯆꯣꯛꯀꯗꯕ ꯊꯕꯛ ꯑꯃꯇ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯇꯧꯔꯛꯇꯦꯕ ꯇꯧꯔꯛꯇꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯅꯦꯕ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯨꯔꯕꯅꯤꯅ ꯁꯤꯟꯃꯤꯁꯤꯡꯗꯨꯒꯤ ꯍꯛꯇꯣ ꯑꯣꯐꯤꯁꯇ ꯄꯤꯕꯤꯌꯨ ꯑꯆꯧ ꯑꯁꯥꯡ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯤꯗ ꯄꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯈꯛꯇꯅꯦꯕ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯠꯂꯒ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯕꯤꯔꯒ ꯇꯧꯅꯦꯅ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯞꯊꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩ ꯆꯠꯊꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ